ꯂꯣꯏꯅꯗꯨꯅ ngasi nisagi ipakta tauriba icha inausing asi nisadagi kalhorasi haina Chief Minister N Birena phongdokre. October tha fawagi manungda Naga Pisok asigi waroshin ama puraklagani haina Nagaland gi Governor RN Ravina phongdokhiba simak yamna chingnaningai oi haina UCM gi President Sunil Karamna haikre. Senglaba ipa ipugi mongfamda Rajniti amadi party gi wangang biganu haina former Minister M Hemantana phongdokre. Amadi laibaki chiraba tangka kayada logi mathau tarai haina Speaker Y Khemchana haikre. Kurumzari Times of Manipur News miyang tabiri bapungnaw po Elizabeth na taram na okchari hauzi miyam da pau sandok na pizari. Ngasi gi lenga asi khaktana mapangal fundoktuna nisa thingba haiba asi miyam yaudana kaidonungda oithokloi ima ibel sing puna mikap thokminaduna ngasi nisa gi ipakta tauriba icha inau sing asi nisa dagi kalhorasi haina Chief Minister N Birena ngasi Manipur State Commission for Women asindana pangthokiba tara humdoi lakshuba Foundation Day da phongdokrei. Hotel Imphal ki Sana ki Conference Hall da pangthokiba mapokumon thoram aduga mari leinana Chief Minister na makha taraduna hanagi yamna ariba thajanaba sing adu muthatuna nupi oibi sing lairik tamdaba yade haibagi pandamda Prime Minister nasu awangba priority thamduna scheme kaya semli ngasidi lamdam asigi hiram kaya da nupi na mangjil thaduna chatli lenga asinasu nupi oibi singi damak chakhat khongthang kaya lokhalakli haiki Sauna bogo yok wa hono bada mu loina madugi piri effort lever wari ba maya laik taman na bokona ba adagi amu kidang chawrok baga kari sakhi gedagi kari jarang madagi kari thang madagi tumdo ya ba life me be mama o gi bunsis aduna lena nupi singu ya respect of gudabini bi singi ba luna nana phamjaraga masa masa gi suman guda masa masa gi laikai guda पैसा तामजुनबगी सेंट्रक मी सेमजुनबगी दो कोई गवर्नमेंट से ना कोई कमिटमेंट कोई दगनी निसानी मायोक्सिन ददी लेकाय लेकाय द ट्रक साबा गुली योनबा नंबर 4 योनबा सिगी मयाम से कोई चमानना थेंगर कादा पुथोगा ngasi kya नोाइरे लीलोंग द ओइगेरा कानो द एनी जगह द भोपाल द ओइगेरा खुराई दो वगैरह कैराव दो वगैरह वॉलंटियर थोड़ा करे उसे लेकाई भी ये लोगों का आला जा गाय ना सीएम का मोई याऊं ना सब इन नरका फारे उसे अन सीगी पोसे पब्लिक याऊं तो दिया कोई गवर्नमेंट का तो ना कोई सक्सेसफुल ना अन मसीहा कोई जॉइंटली सब में नसीहा तो का निसासी उनका निमरू फंगना मुठच्ची है पे मैसेज हम बच्चे में आंदा अपील तो नहीं बने रिक्वेस्ट तो नहीं Nakalamaromda Thoramasika Mari Lenana, Governor Dr. Nasma Heptulan Hai, Nupi Oibi Singbu, Nupana Awang Batakta Pukhat Piduna, Nupa Amadi, Nupi Adipuna Tabak, Sumina Duna Chatmina Gadabani, Lamda Masida Tokliba, Issue Mayamasi, Nupi Kaktaginate, Nupa Su Yauribani, Maramasina, Nupa Nupi Gyan Tamina Duna Chatmina Gadabani Haiki. The National Commission for Women, in great detail. National Commission for Women was enacted by an act of parliament because I was the chairperson of the parliament. We initiated the need for a national commission so that there are many commissions in the country, but we needed a national commission for women with statutory status so they can take up the issues relating to women. And I'm happy that she is participating with us. I'm also happy that a lady is representing our not only Manipur state but the entire Northeast on our behalf in the National Commission for Women to raise up the issues which concern us, the entire Northeast region. And I'm very happy that she is doing her job very well.
Adungai Bharat Sarkar amadi NSCN-IM ani ki marakta chathakhiba santi gi warida without territorial limit haiba wahi amana maiwairaktuna Manipur mai hauna chakhiba ing sok lising ani ama June 19 gi thodokta maribak majati gi damak thawaina pontha pikhiba athoba 19 gi Ningsing Khubam Oiriba Kekrupata ngasi United Committee Manipur UCM amadi loop asigi firal makhada chatminariba loop singi thomi singna haitha leitha katuna athoba singi mafamda ikai khumnaba utkhrai Chalibatha asigi taramapanda 1-day public alert meeting on the possible settlement of Naga Peace Accord haiba thimda miyamgi oiba mifamama Palace Gate laiba lamyan basanglenda pangthoklagani Thauramadu UCM gi President Sunil Karamna haikibada Thengkhang kayada India government na awang nongpuki state singda khundariba furup singi marakta singchep thabagi lalong kaya ama chathaduna lakli Ing kumja lisingani amagi June 19 numitasu Imalaibak Manipur gi ngamkhai kaigadawre haiba chingnaba paurakpadagi mapari 19 na ikheng katuna Imalaibak pukanki Chaliba chahi asigi October tha fawbagi manungda Naga Peace Talk asigi waroshin ama puraklagani haina Nagaland gi Governor RN Ravina phongdokhiba simak yamna chingnaningai oiba wafamni Tangai Fadrabadi Chathariba Peace Talk asina Manipur gi ngamkhai thugaina ba honaraklabadi Imalaibak ki damak ikheng kaya amasu kathoknabagi damak sem saduna leire Nagaland gi wafamda India government amadi NSCN-IM ani gi marakta yasinaba purakpada UCM na yaningdaba amata leite Khutsu thingjeloi adubu yasinaba sina karigumba Manipur gi apunbagi saktam amadi ngamkhaida singnang raklabadi UCM na tumina leithokloi miyamga punna lanthingnagani haina mahakna haiki Ikan kanghaudana interlocutor oriba RN Ravi haujena Nagaland gi governor oriba adugumlaba RN Ravi na prime minister gi office ki level dagi aikoi October phawgi manungjida aikoi Naga Peace Accord asigi waroshin namakak pora agani haibagi wafam ka phongdore aduna maram orakanda prime minister gi office dagi hairiba waroshin nama laani haibagi wafam si lak matamda aikoi Manipur miyamga yanakiba kanglonabagi matungina haujik Tilaba matam masida haujik phawda pikriba Manipur miyamgi apamado ngasi phawda clear cut oina hairak tabana maram orakanda aikoi da mi paibo hengale UCM gi Secretary General KH Athobana haikibada Kashmir da Article 370 muthatlaga political leaders sing house arrest tawraga thamba media reporting tawhandaba communication gi means loina thadatlaga heavy militarization tawsinba simakna Manipur da su Tawrakloi hainingai leite karigumba India government na asigumba firep lawraklagadi Manipur gi praja miyamna karamna thengnagani haiba asi miyam puna khana hoba chumgani Silong Accord ki matung tarakpada NSCN-IM na anauba Naga singi oiba Naga aspiration haiba wakhalon ama sagalakpa sina puwarida hana leizaram daba wari ama sagatuna achumba sakli Uniqueness of Naga haiba si yumfam yaudaba praman leitaba wafamni asigumba launam langda India government asu khangna tuminna leiduna kudongchaba kaya lauri haina haiki Ladiba Taminariba Nagani Hariba Purpsing Siga, Maitega Tana Tanayadaba, Equidi Amato in the Leva, E. Marie the Leva, Dumlova, Marie Macogni, Aquis Chaman of a Jada Macogni. Tabudo Masiki policy may take into account the Macoina, unique Naga history hadana, Marie Sunil Nedaba, Atoto, Anal Poboyana Conjelaga, Tongan Purmasam, Loan and Ampuda Conjelaganda, Apun Naga, Mani had a Sinaga, Actani, the Moina, nomenclature, but the Sagala Pocha, Masi in their government now. Deliberately, Moina Atamna Masi recognized Toshilakanda, unique Naga history is Equina Masakange and Hijilapose, Machina Tolopo complexities do no matter Morakanda, Nasidi, Manipurgi, Miyamga, Nagagi aspiration, Anisi, Tashanavayada, Puramada, in the Agamena, Maraksida, Kakalamak Hazelaga, Tambadona Moquenasi Kudonchaba, low crack. Adu high report say, Masia my TV Pigadoni, in the government, Masigi posting a Sigi drama, sing a Sigi script Simoin, Luena Sanabani, Sanari. Haukiba chahi lising amaga chamapanga marifutara maridagi hongduna chahi khudingi leptana chatharakpa khongjom tarpan numit kumsi chahi gi su ngasi tarpan hoba numit asida Manipur gi tongan ba mafamdagi mioi cha kayana saruk yaduna kuntaruk shuba khongjom tarpan numit thoram khongjom war memorial complex sa pangthoktuna miyamna khongjom turelda hailei katkhre Khongjom War Memorial Trust KWMT na mapung oiba thodang loduna pangthokiba thoram aduda trust ki president su oriba former minister Morangthem Hemantana hai ngasi asi langbangi purnima matung nongma panba tarpan hoba numitni
Tarpan loibana thasi numit ni haibasi Manipur Sarkar na fongba calendar da mayek seng na yauri adubu laibak thibadi tarpan haudringai ngarang leibaki famnai khara laklaga khongjom turel da tarpan kalambasi angak papoi khongjom war memorial trust na chahi khudingi sinduna tarpan hauba numita langban haisoi tamlibani khongjom de numit thoram fauba yetna ringai cherak asida tarpan gi thoram fauba da yesin bagi fibam da lakpasi laibak thibani अथौब सिंगी सेंगलबा मोंफमदा लनाई पैसा तालिबा संस्थान सरकारना मुथतकदबनी महाकना मखा तारदुना मणिपुरदा सरकार कया अमा पानखरे अदुबु खोंगजोमगी सेंगलबा मफमसिदा राजनीतिगी पार्टीगी वांगांगबदी अमता थेंगनखिद्री लायोइख्रबा इपा इपुगी सेंगलबा मोंफमदा राजनीति अमदी पार्टीगी वा कनागुंबा अमतना ngangbiganu हाइखि मणिपुर मजाकी दमता थवाइना कोंथा इख्रबा अथौब सिनदुगी मोंफमदा तरपोन चजिक पिजप पंजकिते मनमना खोंजोम वार मेमोरियल ट्रस्ट सेंदुना सही खुदिंगी तरपोन होगन मित्ता लांगनी हचोई तमजरी बनु तरपोन होगना हौदिंगे दकत तरपोन यक्षल असिदा सरकारना यक्षल अपजे अंगको फावी खोंजोम नुमित की जगरिंगे सरकारना तरपोन जो अमजेसन बिरकनो हाइबजे खोंजोम वार मेमोरियल ट्रस्ट थंजवा फनी पिलतजरी खोंजोम वार मेमोरियल ट्रस्ट इपा इपुगी मोंफमदा राजनीति मनी पार्टी की वा नंदीगनो हाइबसे खोंजोम वार मेमोरियल ट्रस्ट की माइकई ने थंजरी मनी खोंगजोम वार मेमोरियल कॉम्प्लेक्स पांथोकिबा ngasi kuntaruk shuba khongjom tarpan langban chara tambagi thoram aduda matamdugi khongjom landa achoba thodang loduna mayok yakhiba pauna brajabasi gi saga gi miyoi singsu laktuna hai leikatpada saruk yakhi अमरोमदा ngasi kakchingdasu layoikraba ipa ipu singidamak langban haitha leithaba tarpangi usop katpaga loinana leikhidraba thawai singda kachaba oina uchara kya thakre kakching mayai leikai multipurpose community hall da pangthokiba miui chahum yankhairom tinkhiba thoram adada saruk yakhiba ahal singi manungda khwaidagi ahal oiraba masagi chahi marifu tara taruk suraba Sri Yengkhom Tomba kakching pazi leikai da leibana miyam gi mahu sinduna miyamna yamna pamnaba uchara ama oriba kakching हाइनिंग चरा अमा थाखी ngasi kakching da pangthokiba langban haitha leithaba amadi uchara thabagi thoram aduda sinkiba naurem munal maitai na phongdorakpada langban tarpan asi chahi kayagi mamangdagi lamdam asida pangthoktuna lakli tarpan gi thoram sing asida leikhidraba thawai singduda ngamjaba hailei usopna chingba katuna lakhi हाइना बलाई अखोइना करिगुम्बा अमा कटपदा अहिंगबा उपाम्बी अमा कटलबदी मही फंगी हाइना असुमना मियोय खुदिमकना मखोय मखोयगी इमुंग मनुंगी लेखिद्रबा थवाई खुदिमककी मिंगदा उचरा ओइना कटलंबा ताराबदी अखोयगी इरमदम मणिपुर असि उवाना पुमसंग संगबा येंगबदा पुकनिंग हुबा फजरबा इरमदम अमा सोइदना ओइरमगनी ngasi kaitharakliba environment asigi khwaidigi maru oiba maramsu owa yanthatpani maram asina imung khudingna chahi khudingi pangthokliba langban haitha leithaba tarpan asida uchara amamam tang oirabasu thaminasi hainasu munal maitaina miyamda appeal tawrakli Pamhaiba ningthongna palingai puari ki tangkak amada lamdam asigi chingu maichau taretna khunai asi gi amadi tungi mirol gi damak lauramba thodangbu ningsingba oina ngasi serogi kono irilda langban haisoi tambagi thoram pangthokrai ngasi gi thoram aduga mari leinana poirei maitai leibaki ipu lamyan bana kumja lisingani tara nithoidigi hauna chahi khudingi leptana chatharakliba langban haisoi tambagi thoram asi chingu maichau singi thawaina mabuk mara tapna leinaba maichau konok thengrana thupkiba mafam asida chingu maichau singbu ningsingbaga loinana ikai khumnaba utpo oina pangthokpani haiki leba ke dungai maidingu pamai matamna phaman langma matamda shu maisuk tarena lokibo thodang amadi mafam asida shu maisau konok thengrana yabi thawai mangna sida thupki mafam asida shu maisau singbu ningjingbo oina pham asida ikoina sahi soklining alising taragani thoidagi lepan naidana ngasi bawta langban haisoi tamba langban lugdan tamba se shu maisau singi leba asu ngakpiramba shu maisau sing adu khoi ga khuna poina magi yabi thawaina babu mara tamna leina boida mutai khoina aram kholang budu kokna boida mutai khoina pham asida sei jang sina satha mana lakpone na thamjani
Paugi Martana Temba Bre Amalosari. AIYF Manipur State Council na sinjaduna Lamyanba Luching Purel Hijam Irabot the tribute Taujaba kunmari suba state level jananeta hizam irawat saithai se changdamnaba pangthok jaragan category ani thokna khaidok jai junior amasung senior category form thajan bagi aroi numit 18 September 2019 date of competition 22nd September 2019 mafam na JN Manipur Dance Academy Imphal competition sigi form pampamna AIYF office irawat Bhavan Group Mahalten Imphal manipuri gi sejak pisingna form tang lobi duna Masida upcoming singer Singna Sarugyabiu aduga masigi competition asi khalaliba sejak singidi amna soba platform mo idini Manipur gi nongle inkhalak libi Singna Sarugyabiu kunmari suba state level jananeta hizam irawat saithai se changdamnaba Hello Food Express na adom adom matam manghandana home delivery tawbagi khudong chaba pijari ngasi mak hojingmak adom gi mobile da click ani khak nambiduna Hello Food Express ki apps asibu hapchinbiu apps asigi matengna adom gi apamba chaningba chanaba makhalsing anakpa amadi arapada leiriba Manipur gi apamba hotel singdagi mahau leina chabiu atenba matamgi manungda apamba sanaba makhalsing Hello Food Express na pijariba home delivery ki khudongchab silobi Hello Food Express your favorite food delivery Break Matung Taram Nauchari. All Manipur Bar Association Ambana Safong Lakiba Chahi Hufunipan Mapung Farapagi Palan Thoram Ngasi Imphal Chairap Kota Association Asigi Thomi Singna Sinduna Pangthokrai Thoram Aduda Saruk Yakiba Speaker Y Khemchana Leibaki Chiraba Tangka Kayada Logi Mathok Tarai MU gi Wathok High Court gi Warep Amana Waroshin Puraki Leiba Amagi Santi Purakpa Amadi Afaba Leiba Ama Sembada Court ki Achoba Daita Lei Haiki Leibaki Lurakanda Sagi Court Isina Pirakpad judgment Karan Lewak English Tengne Samna Manipur University ABC Long Toina academic career Sokna Sangna Torpe Education do High Court ki judgment Namana Twingi Ingi Aduna Lebak Amagi Santi Purakpa Amadi Afaba Lewang Semada Court I Posiki Asoba Daita Leya Thoram Aduda Saruk Yakiba Cafen PD Minister Karam Shyamna Achum Arangi Wafamna Ama Orabasu Leiba Ama Ngakpada Miyamga Wakal Taminaba Yamna Tangai Fade Napal Haibasi Tungda Tamlaga Leibaki Aningba Pambada Chatminaragadi Hena Yaifaba Purakani Just Singi Oinadi Profession Aduki Matung Ina Pressure Fana Laklabasu Chatabangami Tawatapo Rasniti Haibasidi Brazagi Ihul Kangna Tabak Pangtokpa Yamna Tangai Fade Haiba Yauna Wafam Kaya Fondoki Santi Lehen Jahai Taragadi Akui Prajata Justice Fangan Jai Taragadi Kara understanding of Matarka Lay Aquila Pasi for the time being Batam Kragin Yam Tele Aina Sasun to Guduchi Kaimba Igi department matter with a court case Laxalen Kalo Judgment number 2 na Piga of the Pirak Ramina Sahi Tarakunung Aile Taragadi Sumbanatra Lamadana Tongan War from Matauraga Justice to Pamuiturin Tabu to fulfill the Wangamoiturin Adu itardi ngasai lok adalat kumba kai humasi akoi yam thuna tawga mayam na khangnari ba akoi ngasai gi justice delay injustice denied adi achumba photo matam sangna chalhalaga di dum lan ba se tare jal singdi magi profession dugi matung ene ni pressure da sat ba yai taim sung langai ba koi dadi public na yadraga di praja na yadraga di aru lakoni na Prajagi Chumbalan Bakangana, Prajagi pressure to the what if low the Bayadagi, Adum Tanza later Nati. Aduna Masi understanding Simaka Aquimasang Marakta, Igo Haibo Wafun Zekara, Handonaraga, Yamna, like Paki Teresa, Samina Bataragadi, like Paki in a Yakaba, Lakanina Kanjay. Numit tara mga ni Chathagadaba Ayushman Bharat Pakwara gi Palan Thoram ngasi Health Minister L Jantakumar Haudokrai Haksel gi lamda sarkar asina ahenba mityeng changli masida miyamna sogat piu haina Minister Jantakumar na Phongdokrai wafam asi ngachi Janims ki conference hall da pangthokpa Ayushman Bharat Pakwara gi observation thoramda Haudokpagi thoramda Phongdokhibani Said Health Agency Manipur National Health Mission Manipur na Directorate of Health Services Manipur ga pullaga sinduna Pangthokpa thoram aduda Health Director Dr. K. Razo, Janims ki Director T.H. Bimo, State Health Agency ki Chief Executive Officer Ravinder Singh, IAS u thoram apu una saruk yakhi.
Minister L. Jantakumar na makha taraduna Bharat Sarkar na ana ki lamda akhangnaba midyeng changli. Ayushman Bharat haudoktuna nada yektaba sama sama oinaba hotnari. Numit 15 asida aikhoina mafam khuding haksel gi maramda khanghanba amadi cheksin thorang karamna lokhatkani haiba ningthina khanghanaba honasi haiki. New se ana buje le rum china haiba targeti. Ana buje control tokse haiba targeti. Asi PhD chini. Atshi wa khalo chapai. Khumya plat le jina takale. Now the even though I am said to be the minister in charge of health, I cannot do anything. I cannot get to know how many of the administrative liability they may have to do. Thoramgi saruk ama oina Imphal gi Kanglagi Western Gate gi miyam gi oiba khongchet amasu Health Minister L. Jantakumar na lamthaki. Panel to hospital singjiga akhoi sarkar ga direct ani singi marak se de mari thamaga anabda changiba nare hadana akhoi hospital la akhoi gi inpatient le kangbu singda man bed la da mari changi makli treatment gi cost medicine gi cost lai bi singje masi sarkar na lenu buthopi ba baduna lak manga phang manung da lai ba duga mari sarkar ge na honorable chief minister gi makha da mai maming da hudoki ba CMHT in Harib Lak Ani Makalibese, Masi Posima, Masi Package Anisini, or Jokodi Yaurisi. The Haribasing Masi Sarkana Tokjay had a Harigasu, Prajan Kambi Ragadi, Prajan Lakri are talked about Adana, Prajakamian Plub Kamina Sea and Hibagi, Panamdanga Sisi Ayusman Bharat Pakora Adana, 15 to 30th of September 2019, Masida, Ayusman Bharat Prime Minister Laktoki loans to Gichi Amapung Havagi, Matu Makar Chatter program. We will observe the 1-year anniversary program of Pradhan Mantri Jan Arogya Yojana, the health insurance scheme. Then throughout the 2 weeks, we will publish advertisements in TV and newspaper, radio. Then our officials will go on TV to have panel discussion to spread awareness among the people. At the district levels, we will distribute pamphlets, posters. We will conduct special enrollment camps for people to enroll them under CMHT and PMJY. And at all districts, with the help of the Deputy Commissioners, CMOs and the staff of NHM, we will observe various activities which I have listed. Bharat ki Prime Minister na mamang chahi da haudokiba Ayushman Bharat Mission na chahi ama farakpagi palan thoramga mari leinana ngasidagi hauraga tha asigi kunthra fawba chathagadaba Ayushman Bharat Pakwara Thobal Jila dasu Jila asigi Deputy Commissioner Nomaithem Bandana na ngasidagi haudokre ngasigi Ayushman Bharat Pakwara haudokpagi thoram aduga mari leinana miyamda paujel piba khongchet amasu Deputy Commissioner na Thobal DC Complex agi lamthaki khongchet adu Thobal DC Complex agi National Highway 102 gi paring Thoraktuna Thobal Bazar Fauraga Thobal Wang Matabada Leiba Chief Medical Officer gi complex lamthungpham oikhi ngasigi Pakwara hogdopagi thoram adugi matangda wa ngangladuna Deputy Commissioner Bandana na hai mamang chahidagi hogdokhiba Ayushman Bharat Mission gi makhada Thobal District ta Health and Wellness Center taramanga ningthina function tawduna miyamda kanaba piri Ayushman Bharat Mission gi saruk ama oriba Pradhan Mantri Jan Arogya Yojana gi makhada district asigi oina myoichada kunthra khaktamak mingchali masigi awatpa si numit 15 ni chathagadaba Pakwara gi palan asigi manungda ming chanhanaba honagani masida miyam amadi stakeholders singna mateng pangbiu haiki Sidagi Hausaraga, September 30 Bau Pangtokadoriba, Ayushman Bharat Pakwara Sigi Manung State, 70% of the population state target Torga Moise, card say, Najagi Honda, Moise card, Pibam to me, Siduna Pahan Bagi campaign at Obama Koi Tosi, Aduda Kulabiriba, Kudimanga stakeholder, Kudimanga Masi, sober responsibility. Aduga, Akui Lady by Health and Wellness Center, Haidana Kugi, Hana Leramba Primary Health Subcenter since data, Achauba, Kugi CHO. Singsina, Sangbira Aga Moida Choba, Hana Torum, the Watamo Horabani, NCD screening, Ayuski Makada Yoga Toba, Aduga Atopa program Singsigi Magi, facility Pumps Orabanina, Health and Wellness Centers in the Zoo, Mayama Chapiraga, Masigi Ladyba, Kudum Sabas is to view, have to Hazaningi. Ayushman Bharat Pakwara ga mari leinana District Health Society Jiribam na sinduna ngasi Jiribam gi babu parada leiba RK Sanatombi Devi Vidyalaya dagi Irabo statue fawba wakathon ama chakhi
Ngasigi wakathon asi district asigi DC Mayanglambam Rajkumar na flag off tawduna lamthaki. Thauram asigi matangda Jiribam ki Chief Medical Officer Dr. Okendro Elangbam na phongdokhibada ngasigi pangthokliba thauram asi India ki Prime Minister na mamang chahi ki September da launch tawkiba Ayushman Bharat haiba program adu chahi farakpagi thauram amani. Ayushman Bharat program asigi manungda Health and Wellness Center amadi Ayushman Bharat Prime Minister Arogya Jandan Yojana Tv Pm Manipuri haiba scheme ani lay. Health and Wellness Center scheme asina chahi kuntra gi mathakta lairiba miyoi singbu health screening tawduna anaba sing detect tawba amadi Tv Pm Manipuri scheme asigi makhada SECC data gi card paiba singna serious oina narakpa matamda government na lupa lakh manga piduna laingbagi khudongchaba piribani haiki. Hariba Maruina Health and Wellness Center Sinataba Prime Minister Gi Ayushman Bharat Prime Minister Aroga Jana Yojana Hariba Scheme Sigi Makada Akwegi Mayamna Sek data na Haiba Dugi Card Paiba Family Sing Haribanga Sai Pony Panjariba Anaba Diabetes Kangde Serious Unanaba Cancer Kangde Aduda Sarkana Lakna Piga Layang Bagi Kudong Saba. Bharat Sarkar ki Beti Bachao Beti Parao haiba kholao asi Standard Robert Higher Secondary School amadi Principal Landoni na ngaklo piba Maira Paibi Lup Singhi oinadi Beti Hatlo haiba ga chap manare haina Mahairoi Baby Sana Misi gi mayok ta semkiba JSC Convener L Gyanesori na phongdokrai. Wafam asi ngasi Thangmaiban leiba Thangmaiban Athletic Union Thaugi Office ta pangthokiba paugi mifamda JSC gi Convener L Gyanesori na phongdokhibani. Paugi mifam aduda Convener L Gyanesori na makha taraduna Kiamgai Langthabal Kunja amadi Thongzugi Maira Paibi amasung club ki members singna sinduna tha asigi tara humdoida famkiba wakat mifam adu Principal Landoni na insilaga famhanbani haina lawi. Babysna laikhidabagi mathangi numit July 19 da Babysna gi imung manungki amadi media gi miyoi sing fauba police na campus manungda changhan khidaba matamda Kiamgai Maira Paibi ki secretary Ibeyama Masamang school gi authority gi miyoi sing ka loinana punduna Lairamlaba misakni. Babysana mathanta sizabani haina police na hekta hairaga yarabra investigation chathariba singi maikaidagi officially lauthokpa lairabra Babysana gi masada taramliba dakfam sing nupa amagi masada asokpa laibagi dakfam singni haina phongdokkiba Langthabal Kunja Awang Laikai Maira Paibi Welfare Association gi Joint Secretary Kaisam Modubala Masagi karamba tongzaba laibagi hairibano Achumba Wayal Fangnaba JSC na sangsiliba khongjangbu lana uhanaba wakat mifam aduda phongdokkiba sing adu JSC na tarai na laude Achumba Wayal Fangdri fauba fazin kiba miyoi sing thadokpa yaroi haki. Kiamgai amasung Langthabal Kunjagi Maira Paibi singna Dharna Phamkiba Mara Laitaba Landoni amadi miyoi manga thadu haidana phamkiba si Masi JSC Mayokta Masung Manipur Miyamgi Mayokta Phamba Dharna ni haina JSC na lawi aduga hariba dharna aduda wa ngangkhibada mihad asibu generiba miyoi manga se thadu o haina hariba miyoi khujok kharana lauriba Maira Paibi kharana lauriba se masi ekhoigi samaj sigi mayokta leba amasung Babysana gi langla lajin puthokpada ayet papina ba tholakpa adugumlaba Landoni khunek ne haibase miyamna marik chumna khangpiyo haibase JSC gi maikaidagi thamjari. Paugi mifam aduda JSC gi co-convener Pratap Laisangthemna Principal Landoni na ngaklo piba lanai miyoi Maira Paibi amadi club ki mihut singna JSC na sangsiliba khongjangbu lana uhanaba ngangsakliba sitokpiyo. Asengba khangdana oidaba nganglaga miyamna hekta thajagadaba nate Babysana gi apokpa apopidi machabu mantik naraga kanaba lawgadaba nate numin aduda famkhiba wakat mifam adu wakhal taraba lilongdagi singjamai faubada leiba miyoi singna maram chabra haibatu nainabiu haiki. Tasingna mahaki masa oiram taraba ngangiba midugi masa nupi oiram bataragadi mahak Standard Robert gi lupa lakh manga tara lawraga loisan idoribra adu hoigi thangaibangi hoigi Babysana gi mama padi masa yolaga chawa imung manungdi oidabanina khoi thangaiban adumba yonbagi mama masa yolaga chawa gi hak to khoi lesite khoigi di Standard Robert na hat pa hataba khoigi hat pa bu oiro khoigi matumda sijabo oiro hat ga yanjan bu oiro asumba do yamna public domain ta yamna clear ma thamwai bani khoi tasin ihan han bada khoi
kari hani chingnabadu leiramdraba ihan hanbada free changhalamaba media changhalamaba sibogde khoi changgigumji khoi forensic lakani haibna singbi yamna normal sida tromta gadi khoi yam laina loisalam yabani madu minister lakotana esumna tawsi si swai hain tawre ha gadi yamna khoi laamba yamna tawramba yamna adusu tawbidaba loinana haiba landhuni masamasina nunganbaga thaimanda la akanda khoi asumbadu loin tawminasi mayam thajabiyo kopiyo khoi laksei sinena hai matamda khoi thaimanna yam kian tana khoi loisan minamgadamni si wafamju wangda satkre aduga asingma maira faibi oitargadi jenda leidana chara hendana agitation changama matamda thadupiyo anadi haidraga aduga landhuni hogi family da thadupiyo haisi kaino si manipur miyamna amta nenabiyu aikoi thaiman gi prajada da inthopirano Chaliba tha asigi taramari da pangthokiba Hindi Diwas ki thoramda Union Home Minister Amit Shah na one language one country ki pandamda Hindi ngangsi haikiba amadi Hindi loan bu chakhatnaba nungtigi ngangnariba loan gumna Hindi loan bu su nungtigi sijanaba haurasi haikiba wafam adu People's United Youth Alliance Puya na taraina logdabaga loinana kaidonungda yaba ngamloi haina Puya gi President Elangbam Prasanta na thadorakpa cherol amana hairakli cherol asina makha taribadi Union Home Minister na haikiba wafam asi handokadabani masidi apikpa furupu achoba furup singna yosinaba honaba lalong amani India masana piba constitutional rights freedom of speech amadi fundamental rights pu thugaizabani pumnama asi mathakta UN Declaration on Linguistic Rights ki Article 27 nasu apikpa furup singna masagi lon ngangjabada athingba amasung ayat papiba yaroi hairiba wafam adubu ikai khumnadabani haina logani hairi Helping Hands for People Manipur gi helpline number ama HHP helpline 24/7 8014330824 natraga 7005615956 ngasi Janims ki Medical Superintendent Dr. Jitendra na hangdokrai Janims ki Blood Bank ki Auditorium da pangthokiba helpline adu miyam da khanghanba amadi hangdokpagi thoram aduda Helping Hands for People Manipur gi President KH Loya lakpa Blood Bank ki Head of Department Dr. K Surjit Su saruk yakhi Helping Hands for People Manipur gi member kaya su thoram aduda saruk yakhi Helping Hands for People Manipur gi President KH Loya lakpana maru oina cancer na naraba pikliba angang singidabang helpline asi hangdokpani ngasi fawbada Helping Hands na ana eki lamda matam matam gi oina mateng pangduna lakli ngasi hangdokliba helpline asida BPL family da leiba imung kaya gi pikliba angang singda kanaba ma pinaba honabani haiki Janims ki Medical Superintendent Dr. Jitendra na makha taraduna Helping Hands na miyam gi seva gi damak tholakpasi yamna fai tongan ba ana eki lamda thabak tawba aikhoina ure masida natana blood ki awatpa lerakpa matamda makhoina su achowa mating amasu pangli ngasi hangdokliba helpline asigi darkar oirabadi room ama pinaba honagani ngasi hangdokliba helpline asigi number asida miyamna call tawbirau haiki Pediatric patient angang oiriba up to 13 years paugi angang singda various life threatening oiba cancer khangde any life threatening oiba patient narakpa matamda layeng nabagi paisadi leitaba below poverty line da leiraba adugumba angang sing CMIST natraga PMJY Ayushman Bharat ki card paibadi yaba kamai tawduna sagi di khangdraba adugumba singi card se akhoi gi volunteer singsina sabi gadoribni loina na card sadringai hidak phangdringai mamangi achangma paisa singse volunteer singna pigadoribni helping hand child helpline sina loina na makhoi gi kari soi ki gadage kari wat kadage haiba everything aduga maruina angang da yamna life threatening oina narak pase blood cancer ni District Police Thobal Almighty Pangal Students Union of Manipur AMPSUM Pangal Students Organization PSO amadi All Manipur Muslim Students Organization AMMSO na punna kusamna na sinduna Law Enforcement Agency sing khaktana mayai kawa chinjak muthatpa ngamgani haiba hiramda district level debate competition ama ngasi Lilong Haurebi College ki hall da pangthokrai supporter amadi opposer ki debater Humfurom na saruk yaduna pangthokiba competition aduda DM College of Arts ki Mahiroi Morangthem Amarjit Singh DM College of Arts ki Hafiz Abdul Muid amade Thobal College ki Ronika Sorokhaibam na mathang sitna ahanba ni shuba amadi ahum shuba takhi Thoramaduga mari lainana warolda Thobal District ki SP Dr. S Ibomchan hai lamdam masidagi mayai kawa chinjak maru fangna muthatpada lamdam masigi CSO Singh amadi miyam gi thaudang yamna chawi maramasi na mayai kaba chinjak muthatnaba honabada miyamna amadi CSO singna
pangkhiba tengbang adugumna makhatana pangbiduna tungi yumbirel singbu kalhausi haina appeal tawkhi thoram adugi manung chana mayai kaba chinjak sing muthatna bahonabada achoba thodang lokhi anjuman amadi aladana momento piduna ikai khumnaba utkhi Thobal Multipurpose Project ki masa ama oriba Thobal Canal leirambadagi canal asina yoba mafam singda handak kum kangba fivam asida lomi singda ising ningthina piduna chauna kanaba pire haina Thobal district ki tongan ba lomi amadi canal asina konba gram panchayat manga ki pradhan singna Manipur lenga ki water resources department pu thagalakli Nongpo kaithel manbidagi hauraga chawrakna kilometer kunhumdoi lom sangba canal asina yamdrabada lopari lising kunmuk lom Low Panba Ngamkibani, Canal Asina Low Panba Ngamkraba Gram Panchayat Sing Adudi, Sangay Yumpham Part 2 GP, Wangbal GP, Kangabok Part 1 GP, Amasung, Charangpa GP Gi Lofam Sing Yauri, Hiramasi Matangda, Wangbal GP Gi Pradhan Haisna Manichandrana, Aikoi Gi Paumida Hai, Handak Nong Yamna Likna Chuba Sina, Thobal Canal Asi, Lerambana Canal Asi, Manak Nakpa, Lofam Sing, Low Panba Ngamlay, Masimak Sarkar Asi, Hona Jamanani Haki, Thobal Wangkem the Labor, TH Baleswar Luang, Koba Lomi Amanasu, Thobal Canal Lerambana, Yadipok Pechi Wangkem, Lamyai Lokon Pumba, Low Panba Ngamkibani Haiba Wafam, Tamladuna, Manipur Lengaki Water Resources Department Puthagalaki. Bharat Sarkar na paikhalakpa khungang singbu kamdongna model village ohengani haiba thaurangi saruk ama oina ngasi PMAGY Convergence Committee meeting ama ngasi Irengbam Gram Panchayat na sinduna Leimaram Community Hall da pangthokhrei thauram aduga mari leinana Irengbam Gram Panchayat ki pradhan I Gopen Singh na hai Bharat Sarkar na sotha hauraba khungang singbu model village ama ohenbada Bishnupur district ki oina mari khangatpada ama oiriba Leimaram khungang asibu matau karamna sotha hauribano haibadu khanaduna awat apa men khatuna amadi ahenba hapchinduna hena mapungfaba model village ama ohennabagidamag meeting asi pangthokpani makhatana mifam kaya pangthokhigani haki Paugi Marthan atin babre amam lawsari Kangla food product ti iram dong gi aseng ma mahong yeng dio garlic mixer khatana tana kangla gi ano food item singi mahau khangla bada ngauroi do kana bu nei bagi kangla Break matungda taramna uchari makhataba pauda mahiroi singi losing puthokuna malemgi hidana bagi lambida sangsin bahaiba thimda chatharakhiba nipalak shuba SUK State Level Spelling Competition ki final round ngasi Manipur University ki Mimsolda pangthokrei ahanba class 5 te ki 7 fawbagi kangrup ki oina Well Academy ki mahiroi Silvan Kangzam Maria Montessori Senior Secondary School ki mahiroi Maverek Yumnamna amadi Padma Ratna English School ki mahiroi Roslyn na mathang sina hanba ni shuba masung ohum suba takhi aduga marirak shuba Manipuri ariba lol ki wahanthok changdamnaba 2018 gi oina Imphal College ki Khangembam Kennedy na ahanba NIT Manipur gi mahiroi Milan Chana ani shuba amadi Modern College ki mahiroi Ningthauzam Nilakanta na ahum shuba takhi loinana changdamnaba sida makok mathang takraba singi mana mathum tha sigi 19 SUK gi mapok kumon thoramda yenthoklagani hairi Laibak thiba lambi ki accident amana maram oiduna hauji haugat kangkhatpa ngamdana leiriba langsing achauba awang leikai da leiba thongam anilda ngasi KTL kanglei tengbang lupna chana thaknaba polam sing ngasi mateng pangkhre tengbang polam sing khusinakhibat aduda KTL kanglei tengbang lup president H Romesna awawa kaya mayok naduna leiriba imung asida leingak CSO sing amadi lanai miyoi singna angamba mateng pangbituna pangbiu haiki
ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯄꯤꯖꯔꯤꯕ ꯈꯨꯗꯣꯜ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯂꯩꯖꯗꯨꯅ ꯑꯩꯈꯣꯏ ꯇꯧꯖꯕ ꯅꯠꯆꯗꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀꯦꯇꯦꯜꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯗ ꯂꯩꯔꯤꯕ ꯃꯦꯝꯕꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏ ꯑꯉꯝ ꯈꯔ ꯈꯥꯏꯒꯠꯅꯔꯀꯥꯟꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯉꯁꯤ ꯁꯤꯒꯨꯝꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯌꯥꯔꯒꯗꯤ ꯈꯔ ꯊꯨꯅ ꯑꯩꯈꯣꯏꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡ ꯑꯁꯤꯕꯨ ꯃꯁꯤ ꯂꯩꯕꯤꯔꯤꯕ ꯁꯣꯁꯤꯌꯦꯜ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯍꯥꯏꯖꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯪꯂꯩꯄꯥꯛ ꯅ꯭ꯌꯨꯁ ꯇꯦꯡꯕꯥꯡ ꯂꯨꯞꯅꯁꯨ ꯑꯋꯥꯕ ꯇꯥꯔꯕ ꯄꯥꯁꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯍꯨꯝꯗ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯑꯣꯏꯅ ꯂꯨꯄꯥ 15,000 ꯑꯃꯗꯤ ꯆꯦꯡ ꯌꯥꯎꯅ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝ ꯀꯌꯥ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯂꯨꯞ ꯑꯁꯤꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯤꯖꯝ ꯇꯔꯨꯅ ꯇꯣꯝꯇꯤꯚꯤꯅ ꯄꯥꯁꯣꯏꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯁꯤꯒꯤ ꯑꯈꯟꯅꯕ ꯄꯥꯎꯗꯝ ꯁꯟꯗꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯄꯅꯤ ꯃꯈꯥ ꯇꯥꯅꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯀꯌꯥꯅ ꯏꯃꯨꯡ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯗꯨꯅ ꯑꯉꯥꯡ ꯑꯍꯨꯝꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛ ꯅ꯭ꯌꯨꯁ ꯇꯦꯡꯕꯥꯡ ꯂꯨꯞꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯉꯁꯤ ꯍꯥꯏꯗꯨꯅ ꯂꯨꯄꯥ 50,000 ꯑꯗꯨꯒ ꯑꯔꯩꯕ ꯆꯦꯡ ꯆꯥꯛ ꯍꯋꯥꯏ ꯈꯔ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯍꯨꯝꯁꯤꯒꯤꯗꯃꯛꯇ ꯃꯇꯦꯡ ꯑꯣꯏꯅꯅꯕꯅꯦꯅ ꯂꯥꯛꯆꯕꯅꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯅꯁꯨ ꯇꯣꯝ ꯇꯤꯚꯤꯒꯤ ꯈꯨꯠꯊꯥꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯅꯣꯂꯨꯡꯅ ꯍꯥꯏꯖꯔꯤ Conductive Coaching Center Chalona Sinduna Teachers Day Thoram Palan ngasi Irabot Park Chalauda ngasi pangthokhrei Thoram aduda Conductive Coaching Center gi Coordinator KH Orendrona Afava Khunai ama semgatpada Afava Yumbiral changi Afava Yumbiral semgatpada Afava Oza changi Khunai ama sembada Oza amana lauriba thongdang ngasi aduki matik chawi Maram asina Oza singi tawbimal ekhoina khak kauroidabani haina mahakna haiki ai namasung tienda coaching asida tammiba aikhoigi 사트싱지나 마코이는 오자징부 루는 큰잡 우자징다 마코이는 배바를 레잡 오자징부 이까이 쿰나닝바 막그두기 와클론도 아이코이기 코칭 센터라시데 마코이는 아도막 퐁톡도나 레이바 오자징부 아이코이 아무것도 코름저게 오자징다 아이코이 구돈 마짬다 땀저게 오자징나 아이코이기다 막 호네비리제 아이코이는서 아이행 메트릭기 로이나나 동안 바 컴피티티브 exam다 오자징나 딱비리 진짜 짭짜나 빵톡 ngам는 바 아이코이 호네저기니 마두다 망군 비비유 하이바 와클론다 아이코이 사트라징스나 얌나 깐 하이레 마두다기 아이코이 티처스 데이시가 로이나나 아이코이 빵톡서버니 Aikoi isagi lining da hanjilasi haiba wakhalonda ina lining punsina na balum Kangleipakna mafam da chatharakpa yakai pung ngasi marirak shuba oina Paurabi lining thau puthiba miyamgi sanglenda pangthokhrei Thoramaduga mari leinana Ilpul gi President Kaisam Lokesor na haikibada yakai pung pangthokpagi maru oiba pandamdi chahi 15 dagi nifu fawbagi manungda leiriba naha singda isagi lining laishon gi yumfam oiba wakhal loksing khanghanbani Isagi identity isagi lining khangdana isa masa khangba yaroi madu khanglabadata aikhogi khunai aikhogi lining chawkhatkani haina mahakna haiki aikhogi hojik mitei haina chayetnari base warushan ama porkpani aduga aikhogi hollywood aikhogi mitei gi hollywood ama hojik phau leitri adu hollywood si hojik ki oinadi mari khangalga lei Ireng puari haibamga sakok thiren haibamga wakolon hiren thiren salai amalon puko adu amana wakolon thilen hilen yaudaba thilen haiba salai amalon puko haibga puji puya mari akoi gi hutale puya mari si manuda akoina hollywood ama khanba si akoi gi lain lusigi pandamne Ngasigi print amadi electronic media chakholakpana leiba asigi kachin koya da thokliba pausing khudakta line uba taba fangba adubu nong saba gumlaba monthly journal asidagi thokliba thongdok sing asi nainanabagi khudong chaba ama piri haina Manipur Legislative Assembly gi Deputy Speaker Kongkham Robindrona ngasi Manipur Press Club ta pangthokiba tarulak shuba monthly journal nong sabagi foundation day da phongdokrei Mahakna makha taraduna lamdam asi afaba mara tappa leba ama ohensi haina lauriba si matamgi value matam sizinaba hairaba matamdata afaba leba ama semba ngamakani haiki Thauramaduga mari leinana September thagi nongsaba journal sufongki matam khari reflect tawbo ek number numdo akoina pamiba Manipur chakhulansi akoina gyan tabanasi akoina chắc là gì cũng sẽ là cái sự đầu nó đi còn quét rồi mà đi cũng đã tu tổ đi mềm sẽ cái này hết là tập chất là rất là xin được bạn thì cũng được này xong nó xuống đây rồi nó xuống đây rồi đúng ai rất thằng nó
ꯑꯩꯈꯣꯏ ꯁ꯭ꯇꯔꯤꯛꯂꯤ ꯃꯇꯨꯡ ꯇꯥꯕ ꯃꯇꯝꯗꯁꯨ ꯏꯁꯥꯅꯁꯨ ꯑꯗꯨꯝ ꯑꯩ ꯍꯣꯠꯅꯖꯒꯦ ꯑꯗꯨ ꯁꯣꯏꯗꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯁ꯭ꯇꯔꯤꯛꯂꯤ ꯌꯥꯔꯒꯗꯤ ꯇꯥꯏꯝ ꯐꯖꯅ ꯌꯨꯁ ꯇꯧꯁꯦꯅ ꯑꯩꯁꯦ ꯊꯦꯡꯅꯖꯒꯦ ꯑꯗꯨꯒ ngasi ayuk pung 10:40 rom taba matamda Thobal District Police Commando ki kangpuna mioi ama sasinaba foreign car BMW Jet3 registration number MN04A6843 ga konana mioi ama tangjeng dagi faraba mioi adu wangjing tekcham lekai digi tekcham bimol chahi nifuni thoi apokpa tili lukhoi kawi magna foreign car BMW Jet3 adu DTO Thobal na issue tawba che chang sing pairaga thoram bani hairi Moreda laiba CDO team amadi nifum do shuba AR gi apunba kangbu amana akaknaba paw ama fangbadagi ngarang ayuk pung 13:30 taba duaida Indo Myanmar border pillar number 63 area da laiba Howland 5 khulmaya da Myanmar tamu romdagi gari macha thoraga lakpa Myanmaris nupama check tawbada WY tablet yaurambadagi faraba mioi adudi kyo ching chahi kuntra manga apokpa syo ning kawi tamugi sewaba aitagini Mawandagi fagat pangamkiba WY tablet adu tungan ba machugi packet singda yaurumki WY piece masingna punna lising 18,963 oike faraba mioi adu More police station da sinakrei Amarom da ngarang ayuk pung 10:30 rom tarakpa matamda Technopol Police ki kangbo amana Technopol Police Station mamangda frisking amasung checking chathabada mioi ani lupa lakh 65 rom gi oigadaba WY tablet piece lising kuntra ga konana faraba mioi eduki mamingna Technopol subdivision gi manung chanba Maulan 5 village tagi Satkholal mate chahi kunmari apokpa letkothang mate amadi More dagi Hoinai zau gangte chahi kun apokpa paunai mang gangte kawi makha taba ain gi oiba thabak sing lokhanaba fagalaba polam sing aduga konana Technopol Police Station da sinakhre hairi Nakalama romda ngarang Technopol Police checkpost da Technopol gi SPTH Bikramjit Singh gi mityeng makhada DSP Khamko hauna luchingba timna Moredagi tholakpa gari sing check tawbada yamlaba Myanmar dagi puslakpa Divloken beer chahumga kuntra ni thoi Heineken beer bottle kuntra Teaser bottle 18 Daliken chamaga marifutara ni thoi Nox can nifunipan amadi Myanmar gi churuk Win box lising tara thoi Paris churuk box lising 8 ka chamnga amadi is cigarette box lising amaga chatruk fagat pangam khrei fagalaba polam sing adu paumi singi mamangda puthoktuna seize tawkhrei tha sigi 18 da wangu sadangkhok nga fanaba nupa il langbada turenda lupkhibadagi thiba khangdana lerakhiba Charel Mangjindagi Sorokhaibam Sanjoy asibakchang asi ayuk fangbangam khrei Sanjoy isingda lupkhibadagi maikai adom gi miyam SDRF amadi National Disaster Response Force ki timna thibagi thabak chathatuna lakhibani Manipur Pradesh Mahila Congress Committee na sinduna Mahila Foundation Day palan thoram ngasi Congress Bhavan da pangthokrai thoram aduga mari lainana Manipur Pradesh Mahila Congress Committee ki President Mutum Sarmana Mahila Congress ki firal chingkhatki thoram gi saruk ama oina Kumbi Terakhong Lamlong Village da leiba All Age Home da chatuna chana thaknaba amadi sel gi tengpang su khusinakhi Rip trip na Manipur College ki NSS Unit 1 amadi 2 ga kusamnaduna lamdam masida plastic pollution hanthahana bagi wakhalonda plastic free andro haina mingthonba campaign ama ngasidagi hawdokhrei campaign hawdokpa duga mari leinana Rip trip ki founder Patmini Konsamna hai iramdam Manipur asibu plastic free ohenna bagi pandamda Rip trip na NSS Unit 1 amadi 2 ga kusamnaduna ngasigi asigomba campaign asi hawdokpani haiki Unit 1, Unit 2, Manipur College की Anguna sir na luchingaga अखोई plastic free andro ohenna ba ngasi dagi initiative ahan ba hobani अखोई था खरा चथा जरगा अखोई की pandam se pura andro se plastic free ohen bana hainari yam samina bagi awabas leite yam nuai thamiba pandam se plastic free andro serdana phangna khali smaina ko samase 100 ga Thadau Inpi Kangpopi District ki chaliba chahi asiki September 10 dagi lakadariba chahi lisingani kunithoi ki September 10 fauba chahi ahum gi thau pugadaba sing khanbagi mikhal pangthokre haina James
Haukip Secretary General Thadau Inpi General Headquarter na Thadorok Cherol Amana Fongdorakli. Kaithil Manbi Village ki CC Hall da Thadau Inpi General Headquarter ki Secretary General James Haukip na Returning Officer oina saruk yaduna pangthokiba thau puba sing khanbagi mikhal aduda Thanglen Sai Kip Genbu Thadau Inpi Kangpopi District ki Chairman oina khanbaga loinana mahaka thau puminagadaba Vice Chairman ane General Secretary Finance Secretary amadi atai Secretary Farm Sing punaba myoi nipan khankhre haina cherol aduda makha tarakli. Maring Uparab Assembly Central Executive Assembly Affairs ki chatliba chahi lising ni tara mapandagi lising ani kunithoi fawbagi oina thau pugadaba sing mikhal pangthokre. MUA gi chatna kanglon gi matung ina Chandel District ki Laichang Minau Village ta pangthokiba mikhal aduna W Funal Khunau Khunjau Maring Village ki Kansam Yaima Maringbu MUA gi President oina khankhibaga loinana naunap thau pugadaba mioi tarak su khankhi. Lamdam asigi pothok singi fanghangadaba showroom gira ngasi Imphal West Wangkhai Mehobam Lampak ta hodokhrei. Showroom asi mapung oina lengak na lamdam asidagi pothok puthokuna state economy hengat hanaba paikhalakibani. Made in Manipur gi saruk ama oina gera haina mingthonduna brand ama oina pothok asi puthokpani. Hauzik fawbada punna lamdam asigi fisavi yangkhai taruk romna lepalaitana Fisaduna mapalamda thabada natana lamdam asidasu fanghanba haure haiba wafam kaya geragi proprietor Mutum Ramakanta na fongdokhi. अखोइना केनो तौजाबने इंस्टाग्राम सोशल मीडिया दा तौजाबने अदैदा कस्टमर के फीडबैक से फजरे दुगा आउटसाइड इंडिया दगेसो अखोइदि सपोर्ट तौबिरपा मणिपुर की पोट पामा मी फीडबैक याम याम मतुंगिना अखोइना ऑनलाइन मेड इन मणिपुर की प्लेटफॉर्म madein.manipur.com की प्लेटफॉर्म सिदा ऑर्डर तौबदा अखोइना फिजिकली येंगसो मयामना येंगजरगा सोइना सिदा क्वालिटी फुल मेंटेन तौरगा एट अ वेरी वेरी रीजनेबल प्राइस ऑनलाइन की रेट सिदा शोरूम मनंगसी मा संगाजबने Chahi khudingi pangthopagum traditional Thanksgiving festival ama oriba napthan ngai lising ni taramapan ngasi Langol gi tarungda leiba Rongmai Naga Baptist Association Center Church da pangthokrai punsi nungsangba hingba amadi thakhiba mahi marong sing marik chumna laknaba ishwar gi mafamda thaunijabana mapung oriba thoram asi chahi khudingi oina September thada pangthokna duna laklibani. Panduna leiriba kesing atenba matamda loishinbagi pandamda lokhalakpa khongthang gi saruk ama oina ngarang jiribamda National Lok Adalat pangthokrai Manipur State Legal Services Authority High Court of Manipur amadi District Legal Services Authority na khusamnana sinduna pangthokiba Lok Adalat aduda puna case kunithoi lokhatpaga loinana case nipan waroishin purakhi maduda apunba senfam lupa lakh amaga lising marifutara nipan khomgatpa ngamkhi. Taret Khul Commando Outpost na sinduna ngasi outpost adugi mapalgi akoiba singda uchara chanirom thakrei mahusagi khalda akaiba kaya lakliba sidagi khara makhai orabasu kanba ngamnabagi pandamda pangthokiba uchara thabagi thoram aduda luchingkhiba post adugi commander Sundarna active service ta leriba singna mana posting tariba mafam singda uchara amamam thabagi hainabi thamsi haki. Paugi martha naten babre ama mulozari. Nupani kaina kumai rauza atek pubide leshari ngaidana aduda puniga dahada puniga ngasi de kaino yare nung phadoksu koibu pubibedo akhoi di phangjadrabani ngai khone ai wasisu yam nungai pawni ne ahum lak suba langbal kaithel pangthokadori ajidi kaida hapta kai jimuda asengwira mane DS Enterprises kaisam thongna khodol tamliba ahum lak suboina pangthokadoriba langbal kaithel Meet the Star Fashion Show Dance Competition Tapta Night Musical Night amadi angang singidamakta oina Disneyland item na singba kaya na miyamda kumay oihangadoriba ahum suba langbal kaithel adidi yam nungai ni adi miyamdo nangonda ne yengba chalusena ne haige toriba
Break matungna taramna okchari makha taw pau pizari. Numit nini chupna Senior Actors Guild Manipur na sinduna chatharakpa Disclosure on Manipur Cinema Present Scenario and Measures for Development ngarangdagi hawduna Chingmarongda laiba Travel Research Institute ta pangthokrai. Thoram aduda Constituent Guild amadi Association tara marina saruk yaduna pangthokli. 2 days disclosure program gi Chairman Y Kumar Jitna Manipuri film sing asi puthokpagi chang hantharakpa amadi miyamna yengbagi chang hantharakpa asigi matangda film gi department singda kari misunderstanding laibage natraga kari karamba barrier laibage haibagi matangda khana naina ba pangthokpani haiki. Senior Actors Guild na sinja langjaraga 2-day discourse asi pangthok chabani sidaisda akhoi film forum Manipur da akhoi constituent Guild Natura Association Trani Thoi na Saruk Yariba Sidaisda Akoi Guild Trani Thoi Mapu Loinabak invite of Jay Loinana Akogi Kanoda Film Forum Manipur da Associate Tok Daba Haitare Constituent Body Oidaba Guild Aniyamaga Punchelaga Guild Tara Maribu Akoina Sigi Hariba Discourse Sida Baton Tok Dana Moibu paper Pahanbani Aduga Atopa Tonganba Kogi intellectual sing the academician sing Kanaba Sida di Yaudi Auraga Makoi Budi Aquina paper present on Naba Hazedre Maramdi Gil Aquigi Ladiba Pilam Porongi Manunga Ladiba Gil sing Sigi Marta Kari Ahoba Karamba Barrier na Akui Sumaina Cinemazi Handarak Nabagi Masak or even no Habido Amtang Kanasi Haidana Kanaraga Asugumba 2-day discourse si Pangtok Jabani. Umaibi Film Production na puthokpa Rajen Laisang Themna Lamching Lamtakpa Lal Nang Loikhinu Haina Mingthonba Manipuri Feature Film gi Premier ngasi bota utkhrei Morang Them Babina na puthokpa film asida Biju Sinhaiba Sadananda amadi Ratan Laina maru oiba saktam langli Laisang Thembu Oxinjari Aduni haitare family with romantic ne adobo aina pijaba theme di nungsiba si kari nungsiba da kadai bong ngami nungsiba mana nungsiba magi character kadai bok sema ngami kaina takpa adugumba theme ne haitare arapa khungang amada akhoi setup tawba hall tawba aduga khungang do adi hairok tagi some kilometer khara changaga leiba mafam oiba aduda adi akhoina film cinema equipment arang kaina sinaba ngamdabagi hadi lakbagi transport ki awaba mayam legiba aduga hadi film si agi wakhalonda yamna emotional oiba yam nuksiba wari amada base over film amane na hajani aina hana mamangda sakhiba isai singdugi adudagi de khara khetna ba isai amadi orni haina khanjei mayamda tongan ba top top maha amadi phangadran khanjei Film se kamaina karam mahau karam batte sabado hujik myam punna film si yeng minaraga khangminarasi haiba wafam je thamjara loisanjare Hausia muk sanabagi pau Miyoi kharana mirol asibu nisagi ipakta lubhanduna khunai asi muthatnaba honarabra haibagi chingnaba ama lairibasi miyamna su kupna nainabiu haina Chief Minister N Biren phongdokhrei singjamai oinam thinge lampakta ngarangdagi hogduna numit ini chupna chatharakiba ahanba state level mukna ta thatnaba Lisini Taramapan gi ngasi pangthokhiba loisinbagi thoramda athoiba mithunglen gi warol piraduna phongdokhibani CM na makha taraduna athoba matamda mukna gi sanabung ama semgatnaba khanaragani masida natana December 19 dagi numit humni chupna state ki thakta state level mukna competition pangthoklagani haiki masigi mukna se aina so khoi mukna gi state level association ga iga so ani hom la unagrabani sigi tongan ba stadium mamaka Asisida Asisi Fazana Pigi ring Moina, Kitang Tankat Pirka Wangna, do a boy to the Mayam, Milising a Maniga and Javayaba. Study among a Sagi as a queen, I give up the Masigi winner. Munagi winner Tongana, Tamgay, have a saying on the Masigi, I get Wakalam Dili, given it. Otherwise, I look Sipanamika, you know, the Machina can say, I could give culture, your traditional. Ariba yokat padana naharol sing competition ki wakalo le helakanda truck dagi yu dagi nisha dagi lafok hanna bagi atugumba macha ma pieba
All Manipur Mukna Association ki mityeng makhada iramdam inat yokhatlup amade aikhogi club na sinduna pangthokiba mukna takhatnaba aduda kg humfu manga masagi makhagi kanglupta KH Shokena mukna jatra oikhi Tha sigi tara humdoidagi hauduna tara manga fawba Guwahati gi Monyali Mirzada leiba private school academy da pangthokadaba ahumlak shuba open Zendokai karate championship lisingni tara mapanda saruk yagadaba Manipur gi official amadi sanaroi sing asi Imphal thadokrai Tha sigi kunipandagi kunmapan fawba chathagadaba Delhi gi Noida da pangthokadoriba taruk shuba National Amateur MMA Championship lisingni tara mapanda Manipur gi mahut sinduna saruk yarugadaba sanaroi sing khalle haina Manipur Mixed Martial Arts Association ki cherol amana hairakli cherol asina makha tarakli badi khallaba sanaroi sing adudi KG Yankhai ki kanglupta MD Rastaq Ahmad MD Alam Azad KG Nifu Nipan dagi Nifu Nipan fawbagi kanglupta MD Sahid Ahmad KG Humfuda Hizam Noren Pangambam Naubi KG Nifu Mangada SS Buddha Chandra KG Yankhai Mangada Sagolsem Ramesh Chandra KG Yankhai dagi Yankhai Mangagi Kangluptana Jingakham Rajesh Nupigi KG Yankhai Mangada Konthauzam Nancy KG Yankhai gi fighter kam team captain da Konthauzam Birohini Yauri team asida team coach kam manager oina Master CH Prem Chandra Yauri Manipur University Sports Committee gi mityeng makhada S Kula Women College na sinduna pangthorakpa RK Brozen Singh Memorial Manipur University Inter College Badminton Tournament lisingni tara mapan kun loisinkhrai tournament loisinbagi thoram aduda S Kula Women Governing Body ki former Secretary S Buddha Chandra RK Brozen Singh Memorial Manipur University Inter College Badminton Tournament lisingni tara mapan kun gi donor RK Ongbi Sobita Devi amadi S Kula Women's ki Principal Dr. N. Joy Kumar Singh na athoiba mithunglen sing ona saruk yakhi Thoramga mari lainana S Kula Women S College ki Organizing Secretary I Tombana Tarik Taranithoi amasung Tarahumdoi da pangthokliba badminton tournament asidagi winner oikraba nupi amasung nupa team singna national gi thakta sinba inter college tournament da Manipur University gi mahut sinduna saruk yagani khangalaba team sing asina Manipur gi oina saruk yaduna amadi mai palaktuna miam gi mai purakpa oresunu haina haikhi tournament aduda nupi gi oina college Tarahumdoi amadi nupa gi oina college Taruk na saruk yakhi Nupi gi oina Moirang College na winner amadi Manipur University na runners up oiki aduga nupa gi kangluptana Manipur University na winner amadi Royal Academy of Law oinam na runners up oiki ngasi pangthok chariba tournament si RK Borjendra Singh Memorial Manipur University badminton men and women 2019 and 20 asi Manipur University Sports Committee gi meng makhada School Women College nambol na sinjabani Hariba tournament sida Manipur University gi oina selection nominee pangthoriba tournament sida gi Manipur University gi team nupa gi nupi gi semduna zonal gi amadi all India gi level da selection tawgadaba adugumba ngasi gi players sing asida gi selection tawjaraga chatkadabani hai District Administration Bisnupur amasung District Police na puna kusamnaduna Beti Bachao Beti Parao haiba lenga ki nupi macha singi thak wangkhatnabagi pandamda paikhalakliba thaurangi saruk ama oina icha nupi gi damak haina mingthonba half marathon ama ngasi district asigi SP Priyadarshini Laishram amadi Moirang Municipal Council gi chairperson M Romi Balana lamthakrai Additional SP Operations Katrimayum Manihar Additional SP Law and Order Luikham Lamiyosu lamthabadada saruk yakhi Sendra Chingkhongdagi hauraga Bisnupur New Mini Secretariat Complex lamthungphom oikhi District asigi DC Nita Arambamna nupa nupi chap manaba mityeng yenglasi haki SP Priyadarshini Laishramnasu nupi singda hanthana yengba otnai batok lasi haki Thoramgi saruk ama oina Beti Bachao Beti Parao gi matangda Nofode Foundation ki artist singna sanaba short play amasu utuna miyamda awareness piki loinana voter felicitation center amasu hangdokuna voter card sing verification tauki amadi makok mathang taraba lamjeloi singda sel amadi certificate sing yenthoki Manipur si akoina mayamna dum nupi haiba ji yamna akoina awang ba thakta thamme na launai adumokpu
Manipur sidasu child sex ratio se yam nemna leba khoi samna harabda Bishnupur district masasisu hanaki 2011 gi census ta nupa lising amamam khudingi nupi 933 khataneba habdi nupi humpu thare ama wali beneba aduna sigi awareness se spread tawnaba gi damakta ngasi gi akhoi gi sigi program se sinjabani koi gi beti bachao beti padhao scheme sigi makhada koi gi half marathon ama district administration Bishnupur na sponsor tauba duga sigi kano se koi half marathon se mase organize tauba hai tare mase phajana successfully phajana pangthok na nabagi damakta koi gi Bishnupur district police na mase sinjabani sigi half marathon se mase mapung phana na ba koi gi mai pak na phajana sinna ba honarak pa kan se daista from koi gi different sections koi da mateng mayam ma pangbire madagi manungda koi gi kangla drinking water lamjingba group ki sina so koi gi ising mai singi requirements mayam se sigi so mateng chaur ba ma pangbire sigi damak ta soi hakna kangla drinking water bu thagachari ngasi nungthil phong khiba pause singda kari kari maru ba pau yok khiba habdu mem pun mieng tamnasi Kanglipok ki Mayra nupi oibisingna asopa thogdang logduna tungi yumbirel oigadoriba na hasing kalhopse Chief Minister Juntara nipanda laikhidrabasingi mafamda UCM na langban haithale thatamkhre Myanmar masama lupa la kuntra nipan rongi draka kona na fare Kongjom de numit fawba yena ringaida tarpa numitsu yasilakle emanta MU gi wathok High Court ki warip amana warashin purakhi Speaker Manipur Miam lamhangnare lamjing binabalitre Dr. Nara Kangla Pau Imphal da UN International IIV Conference pangthokani Governor Sarkar gi loisang singda nupi sing I post paihali Viren IM gi peace accord purakpada miyam ne yette waroshin purakpada ethnic line da development ki autonomy provision sokpa yaroi Sunil Utilization certificate thagadabadagi lupa crore lising humputaret ka satret marifutara truk mangduna leire ko Pandam Manipur State Commission for Women gi taratruk suba mapokuman pangthokre Manipur ne yumbu oiduna numin ini sumna UN conference pangthoklagani thabak ama tawbuda ai nang khakta nangamloi punsinba ama mathok tai Jayanta Kumar CSO NGO amadi local body sing punna makeup thokko matam yaure Kiran Kongjom de numit fawba yena ringaida tarpa numitsu yasilakle Senglaba ipa ipugi mongfomda rasniti gi wangang biganu M Hemanta Manava Leipaksin Batungna Ayusman Pakwara Hogokre Ayusman Bharat Hogokibagi Mapokumon Pangthokre Senglaba ipa ipugi mongfomda politics to biganu More lambida Luther Singdagi section BU Victim Loisilak pada maru bapa amukan napisari Ibil sing pun namikap thokmina duna ngasi nisa ki ipakta tawriba icha inaw sing asi nisa dagi kalhorasi haina Chief Minister and Birena phongdokre October tha fawba ki manungda naga piso asigi waroshin ama puraklagani haina Nagaland gi Governor RN Ravina phongdokhiba simak yamna chingnaninga oi haina UCM ki President Sunil Karamna haikre Senglaba ipa ipugi mongfamda rasniti amadi party hi wangang biganu haina former minister M Hemanta na phongdokre amadi leibaki chiraba tangka kayada logi mathau tarai haina speaker Y Khemchana haikre Ngasigi oinadi Manipuri Paul Luzare mieng tabiri besingbo amuka nak khurumjari